Manipur gi rang da nupi ani bulambi da fi thong da nei kai ba pi ki bagi thok ta Prime Minister Narendra Modi na saw ba phong dora khrei Jenaba Singlem na tharoi hak pa chairak pi gani hai khrei Nupi ani bulam jaw sorok tai kai firuk nang han ki ba thodok adu da Jenaba miyo singi mathak ta khwai da gi hak pa chairak pi da gani hai na Chief Minister and Biren law thok khrei Jenaba nupa ama fare Nupi ani fi thongdana lambi da chathanbagi matang da Supreme Court na center amadi stat laingak na thobada matik chawa thabak laukhatlo haina khanghan khre natrabadi court na thabak paikhalagani haina cheksin wa thamkhre Manipur crisis ki matang da Prime Minister Modi yauraka parliament da khanagadabani haiba opposition gi demand da charang na bathokpadagi house ani makki mi fam hayang July kunga mathoi fawba yai thokre Nupi ani mafi thong dana khongoi na kibagi thawong bu yaning da bufong dokto na Kangpokpi district ta yam laba miyam na protest taw kre pong ni fugani pan gi manung da fag da bani haina kotu na demand tawrakli Maitai kaya gi punshi amadilan tum mang badana Prime Minister na wahay mata haidraga nupi ani na mafi thong da bagi wathok na parliament ki agenda oina putok tu na naina ba asi maram cha de haina kokomi na fong dorakli Assam Rifles na Kuki militants sing da mateng pangi haibagi wathok laidingai da Chiral Mangzil gi maning jing da su Kuki militants sing Assam Rifles kapun na laiminaram lehaina Maira Paibi sing na maral sirakli drone footage su thoklaklei Irang thoktaba matam da Rapid Action Force ki personal sing Bolero ahum da laktuna Uripok Kumantem laika gi yumlakta tia gya cell sing kapsilam lei Amasong Imphal Railway Station gi koi badalaiba Kwanthauzam Sagoltongba Tabungkhok changangai malom amadi Bamdiar gi saruk singda paramilitary force sing thamba yaroi haina khul sing asga punba mi famamana warep laukrei